Manipur'da posting tarambadagi thabakdagi pothakraba Central Force ke officer singna Manipur ki puari bulana isinduna aranba maongda uhannaba hotnarakpagi mayokta legal action laukhatnaba sem saba hore haina United Committee Manipur ki President Dhiren na fongdokre Manipur ki saktam kaiba yaroi haiduna thawaina pontha pikraba thaubasingi mafamda UCM na sinduna Kekrupata laiba The Great June Uprising Memorial Complex ta pangthokpa Langbanthagi haitha leitha katpagi thauramda wafam asi fongdokhibane thauramada Dhiren na makha taraduna UCM na Manipur gi saktam kaiba yaroi haiduna changsilakliba khongjang asi makha tana lepa leitana changsin khigane Manipur da leiriba indigenous furup ki luchingba sing amadi CSO singa khutcham naduna Manipur gi apunba gi saktam thugaiba yaroi haiduna khongjang changshinaba semsaba hauragani haidi India के होम मिनिस्टर अमित शाह ने बॉर्डर फेंसिंग तौबा हौरे मखा ताना लेमहौरिबा सरुकसिंगसु फेंसिंग तौबा लोइसिलगनी हाइखिबा वाफम अदु थागतलि हाइना Dhiren ना फोंदोकपगा लोइनना तौबतबु हौजिक ओइरिबा फिबम असिदा चत्तुना यंगशिनबा यादबा मरमना फेंसिंग तौरिबा मफमसिंग अदु लैंगाकी मरी लैनबसिंगना मियामदा खंगहनबियो Manipur gi ngamkhai thugaina hotnarakpa khudingmak maitiba pikhiba ngaktane Koki narco terrorist singna Manipur gi ngamkhai thugaina ba hotnarakliba chishu maitiba pisi haina pauzelakle Su taunariba alobo sing sin the sophisticated oiba weapons mayam sisinarkanda adugo mission pra sing sida landaragi bese masi khudakta aikoi thingpham thoi madunatana aikoi chintang harakanda aikoi leiriba posi karino haibasi aikoi miyam da samumna halakanda thamakanda mayam si tramolam da thambai basi amna laibak thibani Manipur lemba retired officer sing sina lautunarakanda aikoi gi history amusung masigi leiriba pak chawba sing sigi matangda lana iselai basing ase masigi mayok India ki legal ki law ki mayang dagi na legal ki action sing so ko law na ba